Manipur miyamda ay ahanbada salam tawjari assalamu alaikum ay mayang Imphal Bengal Yangbi dagi Azizur Rahman Wangmayum Elias Tiger haina miyamna hendok thaidokna sakhangbiba aduni Wangmayum Azizur Rahman Elias Tiger Party dagi tanthokhre mishakni haina United National Liberation Front Manipur Department of Publicity and Education gi makhada press release ama thadorokli Mayang Imphal gi Bengun Yangbi Lekai dagi Wangmayum Azizur Rahman Elias Tiger asi haukiba sahi 2023 dagi 2024 fawada party asigi member ama oina thabak tawrami party gi sanna kanglon bu ngak pangamlaktaba dagi Tiger asi party dagi tanthokhre miyoi amani mahangna hojik miyoi kharagi khutpu ama semgatlaga chatharakliba thabak thawongsing asi party ga karigumba hiram amatta mari leinade Tiger na anti social oiba thabak thoram amatta tawroidabani karigumba mahak amasung mahak Kongbuna anti social oiba thabak thoram tawrabade maral gidamak party na sairak pigini haina Secretary Department of Publicity and Education United National Liberation Front ki sarairong bu thoksomna asumna phongdokli ay ngarang dagi Facebook amadi media da viral oiriba aigi maramda sigi matangda ay video matek ama khatangda semjabani masida soiki lanki yauragasu Manipuri praja miyamna ngakpinanabagi damak ay noluksari loinana tasengna party na aibu pothana nabagi ayaba pibirakpa ay laibak phabani yamna nungaijai adubu pendaba ama khakna aibu geng khutpu ama semgatle haidana iral sibi basimadi tasengna ay nungaijade masim tangdi party na amuktang kupna khanthabiyu haina party ge ahlamal singda ai nolukna thamjari loinana ai 2025 ki May ge tarik 16 ta ai bo party ge ahlamal singna kaurakhi Ingorok Brigade 1 battalion number 292 dagi ai ahlamal singa wari sanajaba kajarakhi Wari sanaram laba matung hanbagi lambida Imphal East ki commando na aibu phabi ki ai phaba matamda su ahlamal singa sarkar ga yanari ba yanawarol da akai bu oigada ba ai polam ama phoba ai pairaga chachade adubu makoina aibu pharaga buk tawbi ki adubu ai bel thogle thogla aba matungda ai ahal singda report pijai ay bel thogle haidana do ahal singna nangina sagi phibam di kramain tawri haina hangbirei aduda ay battery hat ki battery hapu bodu mailo silaktana sillubagi kuidri banina isado khar soli haina ahal singda pautami adudi medical treatment tawraga matam khar leiro haina aibu thambiki ay ngasi phawba yum sida lengdana adum leijai kanagumba Party amaga ay chatminaba laite geng khutpu semgat chakhiba su laite hujik nauna kana gumba kharana phongliba party asiga mari leinaba manba mawngda party gi ahlamal singna aibu iral sibi basimadi tasengna ai yajaningde ai kari gumba hiram amada mari leinade ai medical treatment chatle isa singa chatminai ai court kare isa singa chatminai hale ai yumda Tangdu laitana fazana ay tumina laijay karigumba ama foba party gi itaw amaga so ay loina bal laite satmina basu laite ay chatpa khudingmak isa singa chatmine masimatang party gi ahlamal singna kumna amuktang khanthabiyu haiba wafamsi ay gi maikaidagi noluk sabaga loinana UNLF MPA gi ahlamal singda ay gi maikaidagi nolukna thamjari karigumba aina geng khutpu semgatpagi evidence and proof party na phangbiraba aibu kaubirau party na kaurakpa mafamda ai laksage aduga aigi pifam tokpa chairak party na pibada ai isana harauna laujagani loinana lamdam sida laiminariba khunja praja pumnamakna su witness ni ai yum sida lengdana lei haibasi asitanga party gi ahlamal singda aigi maikai dagi humble request ni
Sintari midlu da bira lairi ye ningon macha ai koi su imagi asenba igi marini lebli ye imagi damak lindana